Ahanbada maru oiba pau Manipuri thokliba irang asigi warushen puraknabagi pandamna ngasi ahanbu oina maitei amasung kukieni gi marakta mai pakna wari sanakre makhatana wari sanaraba yana leiri. Home Ministry na silaga pangthokliba mitei kuki ani ki mifam ase Union Home Minister gi yumpham yaudaba wafam adu achumba tanaba sinba sarau amani haina kokomi gi maikei dagi phongdurakli. Lamgi wahauda lailon Wi-Fi kuki khulgi khunja singna attack chatharakpada Konsakul Naga Village ke miyoi kaya asogabanang kre thawung adu Konsakul Village Authority na akan mamungda yaningdaba phongdurakli. Kautrukta laiba National Sports University da paikhatliba semgat sagatpagi thabak sing ase akaknaba matam amagi manungda loisinaba Governor Ajay Kumar Bhalana stakeholders singda khangankre. PMGSY Phase 3 gi makhada Manipur gi oina kilometer chani marifurum oigedaba lambi nifumathoi semgatnaba lupa crore chani 15 ga lakh 15 gi Central Ministry of Rural Development na sanction tobada ayaba pikre. Amadi Ayushman Bharat Pradhan Mantri Jan Arogya Yojana gi makhada Manipur gi imung lakh ahum lising kumputara hundoi ga chatrit sumna amada Kanaba Fangankre Haina Ministry of State Health and Family Welfare Pratap Rao Jadhav na photokre.